Kuki singna Senjam Chirang amasung khurkhul maningda bom yauna kanba etek chatharakhre pawasi paujel pause dagi lokachabani ngara ayu angan badagi khulai paiba kuki singna kautruk amasung Senjam Chirang da akan mongde etek chatharakhra matung numidang pung ni palom tarakpada Senjam Chirang amadi khurkhul maningdasu bom yauna kanba etek chatharakhre haidi presna pangwa pawgi matungina kuki khulai paiba singna harauthel amadi lailon phaijang dagi Senjam Chirang amadi khurkhul maning tamna nongmai amasung bom yauna akan ba etek chathaba horaki Kisingna akan umong da bom yauna nongmai kapsinduna etek chatharakibaduda Senjam Chirang da mathau tawduna leiriba taruk suba Manipur rifles amadi CRPF ki maikaidagisu khut handuna haukiba ahing nongyai phawba mayai oirapna khut thonaki adum oinamak khut thonabagi thawdok aduda nakal anigi marakta aso apan asi anagi pawdi haujik phawbagi oina leitri ningsingba yabadi kuki lalhauba singna ngarang ayu anganbadagi hauna Imphal West ki kadangban amasung kautruk ki mitei khultamna akan umong da landarakibaduda security force amasung khulnga ko singna khut handuna kapada kuki lalhauwa ma sikhibani thawdo aduda laikhidraba kuki lalhauwa du lamang kipgen sahini phugamari apokpa laikhidraba lahullet kipgen kawi molsangkhul sadar hills tagini Sakpi karong rom dagi kuki militant sing pik thana tongba tata truck ama Sugnu tamna changsin khe haibadagi khunja sing Ahing Tumnadre pawsi kanglei paki Meira pawse dagi lokachabani ngasi ayuk sakpi karong yaudringai mungbi amadi lamkanglok kuki village ani asidagi afaba makalgi khujukulai paiba kuki militant sing tata truck amada tonglaga sakpi karong rom dagi Sugnu tamna changsin khe haiba paw tabadagi Sugnu amadi akoibada leiriba khunja sing Ahing Tumnadre hairi Sugnu da leiba khunja ki ana pawse asida phongdorapagi matugina Pawasi tabadagi Sugnu amadi akoibada leiba khunja sing Ahing Tumnadana kari tholagadagi haibagi mipaibadu leinaki tata truck ama pik thana tongduna changsin ki hairiba kuki militant sing ase lakpa yariba lambi ase nungpal kuki village lalaga warkhu amadi tapukpi kuki khul asida kumlaga makhatana sakpi molbem amadi selkui hairiba kuki khul asida station tawduna leiraba matungda Sugnu romda makhatana changsilakpa yana leiri haibasini pawsina hai sakpi molbem amadi selkui kuki khul gi asidagi awang pangna laglaga dingang phang hairiba kuki khul asida hauji kuki militant singi achoba punpham oiduna leiri hairiba mpham asida United Kuki Liberation Front ki afaba makhal gi khulai paiba kuki militant sing yauna punsinduna leiraga watana pham oiduna leire hairi dingang phai hairiba mpham asigi Sugnu amadi serau tana lakpagi lambi asi yamna khudong chaba oi maramaduna chakpi karong yoramdaidagi tata truck ama pik thana tongduna afaba khulai paiduna jangsin khre hairiba kuki militant sing asi ikui kuidana Sugnu amadi akoiba mfamsingda landarakpa yabagi akiba yamna chauna leire hairi panba yabadi Kakching district Chandel district amasung Surjanpur district ahungki lonabada cheliba Manipur turelgi mathakta kuki khulai paiba singna akan mongda ngak senbagi thabak chathaduna upaki thong ama saduna Sugnu amadi serauna singba maitegi khulsingda yamna laina changsinduna landaningba matamda Landana batabo paikale haba tabadagi hojik Sugnu amadi serauna singbada leiriba mitei khunja sing mipaiba poknaduna leiribani arambai gi ming sijinaduna miyamdagi sel khairamba miyoi ama pharaga wakhal taminakhre arambai tengol gi ming sijinaduna tongan tongan mafam singda leiba dukan singdagi sel khairaba matungda drug chaba miyoi ama phagalaba matung wakhal taminakhre loinana matungda mo hanna arambai tengol gi ming sijinaduna miyamdagi sel khaiba amadi mayai kaba nisha sijinabagi tabak tawjaroi hainasu miyamda sengdo ongre hairi Arambai tengol gi ming sijinaduna Imphal gi wahingbom leikai gi dukan pareng kaisampar amadi malom area dagi sel khairam liba miyoi adu lamsangdagi nauton kawi mahak arambai gi thaumisu nate hairi mahak masagi maral yajakhibaga loinana matungda tawdanaba warak watem laga imung manugi miyoi singda khusina khre hairi